ꯏꯆꯥꯒꯤ ꯑꯩꯈꯣꯏ ꯔꯣꯁꯟ ꯀꯧꯕ ꯑꯉꯥꯡ ꯑꯃ ꯂꯥꯛꯏꯌꯦ ꯑꯩꯈꯣꯏꯗ ꯆꯦ ꯑꯉꯥꯡꯁꯦ ꯍꯧꯒꯠꯇ꯭ꯔꯦꯅꯦ ꯍꯥꯏꯔꯝꯃꯦꯕꯀꯣ ꯑꯗ ꯃꯥꯃꯣ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯥ ꯈꯪ ꯃꯈꯨꯠꯇ ꯂꯨꯄꯥ ꯆꯥꯝꯃ ꯁꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥ ꯂꯩꯕ ꯈꯪꯕ꯭ꯔꯥ ꯃꯄꯨꯒ ꯃꯄꯣꯛꯒꯁꯨ ꯂꯥꯛꯑꯦ Hello everyone! ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯋꯦꯜꯀꯝꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯗꯦꯂꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯞꯆꯔꯛꯑꯒꯦ ꯀꯣ ꯃꯆꯥ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯍꯥꯟ ꯂꯥꯏ ꯊꯕꯛ ꯇꯧꯕꯗꯣ ꯑꯗꯨꯒ ꯏꯆꯥꯒꯤ ꯑꯩꯈꯣꯏ ꯔꯣꯁꯟ ꯀꯧꯕ ꯑꯉꯥꯡ ꯑꯃ ꯂꯥꯛꯏꯌꯦ ꯑꯩꯈꯣꯏꯗ ꯑꯗꯣ ꯃꯥꯗꯣ ꯉꯁꯤ ꯍꯜꯂꯅꯦꯕꯀꯣ ꯉꯁꯤꯁꯦ ꯃꯟꯗꯦ ꯅꯨꯃꯤꯠꯅꯦ ꯃꯟꯗꯦꯁꯦ ꯑꯩꯈꯣꯏ ꯉꯥ ꯆꯥꯛ ꯆꯥꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯦꯔꯥꯃꯦꯁ ꯑꯣꯏꯅ ꯃꯃꯥꯅ ꯎꯇꯤ ꯊꯣꯡꯉꯦ ꯎꯁꯣꯏ ꯍꯥꯞꯄꯒ ꯃꯣꯇꯣꯔ ꯎꯇꯤ ꯊꯣꯡꯉꯦꯕꯀꯣ ꯑꯗꯣ ꯃꯥ ꯍꯧꯖꯤꯛ ꯑꯩꯈꯣই ꯃꯅꯥꯛꯀꯤ ꯈꯨꯟ ꯑꯅꯛꯄꯗ ꯎꯔꯥꯕꯦꯜꯗ ꯆꯠꯈꯤꯌꯦꯕꯀꯣ ꯑꯗꯨ ꯍꯜꯂꯛꯑꯀꯥꯟꯗ ꯃꯥꯁꯨ ꯌꯥꯎꯍꯜꯂꯛꯀꯦ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯒ ꯄꯨꯡꯗꯣꯟ ꯆꯥꯏꯅꯦ ꯑꯉꯥꯡꯁꯦ ꯆꯤꯛꯑꯣ ꯄꯨꯡꯗꯣꯟꯗ ꯆꯤꯛꯑꯣ ꯑꯛꯇꯧꯔꯣ ꯃꯌꯥꯝ ꯁꯥꯕꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯕ ꯈꯨꯠꯁꯥ ꯑꯃꯅꯤ ꯑꯉꯥꯡꯁꯦ ꯐꯨꯔꯤꯠꯀ ꯂꯤꯠꯄꯤꯗ꯭ꯔꯦ ꯁꯥꯃꯟꯗꯅ ꯆꯥꯛꯈꯨꯝꯗꯅ ꯃꯌꯥꯝ ꯃꯕꯣꯛꯅ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯔꯤꯑꯕꯀꯣ ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯟꯗꯦꯅꯤ ꯑꯩꯈꯣꯏ ꯃꯦꯔꯥꯃꯦꯁꯅꯤ ꯉꯥ ꯆꯥꯛ ꯆꯥꯗꯦꯕꯀꯣ ꯑꯗꯨꯏꯗꯨꯅ ꯁꯤꯒꯩꯁꯤꯒ ꯎꯇꯤ ꯑꯃ ꯊꯣꯡꯉꯦ ꯃꯃꯥꯅ ꯉꯁꯤꯗꯤ ꯃꯃꯥꯅ ꯎꯇꯤ ꯑꯃ ꯊꯣꯡꯕꯤꯔꯦ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒ ꯑꯂꯨꯒ ꯀꯥꯔꯣꯟꯒ ꯑꯃ ꯉꯧꯔꯦ ꯀꯥꯡꯉꯧ ꯑꯃ ꯇꯧꯔꯦ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒ ꯄꯥꯄꯣꯔ ꯑꯃ ꯍꯧꯔꯦ ꯅꯣꯡ ꯐꯖꯅ ꯍꯩꯊꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯃ ꯆꯨꯔꯛꯇꯕ ꯋꯥꯅꯤ ꯑꯅꯤ ꯑꯅꯤ ꯈꯛꯇ ꯆꯨꯔꯛꯏ ꯂꯧꯕꯨꯛꯇꯨ ꯁꯟ ꯈꯔ ꯂꯩꯕꯁꯦ ꯁ꯭ꯋꯥꯏꯗꯗꯤ ꯐꯖꯅ ꯖꯝ ꯇꯥꯔꯦ ꯑꯃꯐꯥꯎ ꯆꯣꯠꯇꯦ ꯅꯣꯡꯅ ꯃꯌꯥꯝꯅ ꯀꯩꯅꯣ ꯃꯃꯥꯡꯗꯗꯤ ꯃꯧꯈꯠꯂꯛꯏꯗꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯔꯣꯁꯟꯗꯣ ꯍꯧꯖꯤꯛ ꯆꯠꯇꯒꯤ ꯇꯧꯔꯤꯑꯕꯀꯣ ꯃꯥꯒꯤ ꯈꯨꯗꯩ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯞꯄꯤꯒꯦ ꯇꯧꯕꯅꯤ ꯃꯃꯥꯅꯁꯨ ꯈꯨꯗꯩ ꯃꯇꯦꯛ ꯑꯃ ꯍꯥꯞꯄꯤꯔꯦ ꯑꯗꯣ ꯑꯩꯅꯁꯨ ꯈꯨꯗꯩ ꯃꯇꯦꯛ ꯑꯃ ꯍꯥꯞꯄꯤꯒꯦ ꯇꯧꯕꯅꯤ ꯑꯩ ꯍꯁꯕꯦꯟꯅꯗꯤ ꯄꯩꯁꯥ ꯑꯣꯏꯅ ꯍꯥꯞꯄꯦ ꯑꯗꯣ ꯑꯩꯅꯗꯤ ꯈꯨꯗꯩ ꯃꯇꯦꯛ ꯑꯣꯏꯅ ꯍꯥꯞꯄꯤꯔꯒꯦ ꯌꯨꯝꯗ ꯂꯩꯕ ꯀꯥꯟꯗ ꯑꯗꯨꯝ ꯌꯨꯁ ꯇꯧꯅꯕꯀꯣ ꯁꯤꯖꯤꯟꯅꯖꯅꯕ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯦ ꯑꯉꯥꯡꯗꯣ ꯆꯠꯈꯤꯗꯣꯏꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯔꯣꯁꯟꯁꯨ ꯌꯨꯝꯗ ꯍꯟꯗꯒꯤ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯒ ꯆꯠꯈꯤꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯩ ꯊꯣꯛꯂꯛꯑꯦ ꯂꯥꯛꯑꯦ ꯀꯩꯅꯣ ꯃꯣꯏ ꯂꯥꯛꯑꯦꯔꯣ ꯇꯧꯔ ꯍꯟꯈ꯭ꯔꯦ ꯃꯌꯥꯝ ꯔꯣꯁꯟꯁꯨ ꯎꯔꯥꯕꯦꯜꯗ ꯃꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯏꯗꯨꯒ ꯃꯣꯏꯒꯤ ꯑꯣꯇꯣꯗꯨꯒ ꯄꯨꯟꯅ ꯑꯗꯨꯝ ꯍꯟꯈꯤꯗꯣꯏꯅꯦ ꯃꯃꯥꯅ ꯎꯔꯥꯕꯦꯜ ꯐꯥꯎ ꯊꯤꯟꯕꯤꯔꯤꯅꯦꯕꯀꯣ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯒ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯆꯠꯈꯤꯕꯗꯣ ꯑꯗꯨꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯩꯁꯦ ꯄꯤꯁꯨ ꯈꯔ ꯅꯧꯒꯜꯂꯦꯕꯀꯣ ꯉꯁꯥꯏꯗꯩ ꯀꯞꯄꯣꯏꯒꯦ ꯍꯥꯏꯅ ꯇꯧꯕꯅꯦ ꯑꯗꯣ ꯀꯞꯄꯣꯏꯒꯦ ꯍꯥꯏꯕ ꯉꯝꯗꯦꯕꯀꯣ ꯍꯦꯛꯇ ꯆꯠꯂꯝꯗꯥꯏꯗꯧꯔꯒ ꯍꯥꯏꯗꯤ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯃꯇꯥꯡꯗꯣ ꯑꯗꯨꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯏꯆꯥꯅꯨꯄꯥꯒ ꯃꯥꯒꯁꯨ ꯑꯗꯨꯝ ꯁꯥꯟꯅꯅ ꯂꯩꯌꯦꯕꯀꯣ ꯃꯣꯏ ꯑꯅꯤꯁꯦ ꯄꯨꯔꯥ ꯌꯥꯅꯈ꯭ꯔꯦꯕꯀꯣ ꯑꯗꯨꯏꯗꯨꯅ ꯏꯆꯥꯅꯨꯄꯥꯁꯦ ꯍꯧꯖꯤꯛ ꯇꯨꯝꯈ꯭ꯔꯦꯕꯀꯣ ꯃꯥ ꯆꯠꯂꯝꯗꯥꯏꯗꯨꯒ ꯑꯉꯥꯡꯁꯦ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯏꯗꯨꯅ ꯑꯉꯥꯡꯁꯦ ꯍꯧꯒꯠꯇ꯭ꯔꯃꯤꯅ ꯃꯥꯒ ꯑꯉꯥꯡꯁꯤꯒ ꯎꯅꯕ ꯐꯪꯍꯧꯗ꯭ꯔꯦꯕꯀꯣ ꯑꯉꯥꯡꯗꯨꯒꯁꯨ ꯃꯥꯅ ꯑꯗꯨꯝ ꯂꯨꯄꯥ ꯆꯥꯝꯃ ꯍꯥꯞꯄꯝꯃꯦ ꯑꯉꯥꯡꯒꯤꯅꯦꯅꯀꯣ ꯑꯉꯥꯡꯒꯤ ꯃꯈꯨꯠꯇꯨꯒ ꯍꯥꯞꯄꯝꯃꯦꯕꯀꯣ ꯆꯦ ꯑꯉꯥꯡꯁꯦ ꯍꯧꯒꯠꯇ꯭ꯔꯦꯅꯦ ꯍꯥꯏꯔꯝꯃꯦꯕꯀꯣ ꯑꯗ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯒ ꯑꯩꯁꯨ ꯋꯥꯈꯜꯗꯣ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯈꯔ ꯄꯤꯛꯊꯔꯛꯄ ꯌꯥꯝꯅ ꯐꯩꯌꯦ ꯑꯗꯨ ꯑꯉꯥꯡꯗꯣ ꯑꯗꯨꯝ ꯗꯨꯔꯒꯥ ꯄꯨꯖꯥꯁꯨ ꯀꯨꯏꯔꯛꯇ꯭ꯔꯦꯗꯅꯀꯣ ꯑꯗꯣ ꯗꯨꯔꯒꯥ ꯄꯨꯖꯥꯗꯁꯨ ꯂꯩꯕ ꯂꯥꯛꯑꯣ ꯍꯥꯏꯅ
ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤꯕꯅꯦꯕꯀꯣ ꯂꯥꯛꯀꯦ ꯆꯤꯆꯦꯗꯤ ꯍꯥꯏꯔꯝꯃꯦ ꯃꯌꯥꯝ ꯏꯆꯥꯅꯨꯄꯥꯁꯦ ꯑꯃꯨꯛ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯅꯣ ꯃꯥꯃꯣ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯍꯧꯗ꯭ꯔꯦꯕꯀꯣ ꯃꯈꯨꯠꯇ ꯂꯨꯄꯥ ꯆꯥꯝꯃꯁꯨ ꯍꯥꯞꯄꯤꯔꯝꯃꯦ ꯃꯥꯏ ꯃꯥꯃꯣꯅ ꯏꯆꯥꯅꯨꯄꯥꯁꯦ ꯍꯣꯔꯦꯟ ꯍꯧꯒꯠꯂꯒ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯃꯥꯏ ꯃꯥꯃꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯃꯥꯏ ꯃꯥꯃꯣꯒ ꯑꯗꯨꯝ ꯁꯥꯟꯅꯅ ꯂꯩꯌꯦꯕꯀꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯛꯇꯦ ꯏꯆꯥꯅꯨꯄꯥ ꯎꯅ ꯐꯪꯍꯧꯗ꯭ꯔꯦ ꯃꯥꯏ ꯃꯥꯃꯣꯒ ꯃꯌꯥꯝꯁꯤꯒꯩꯁꯤꯒ ꯏꯆꯥꯅꯨꯄꯥꯒꯤ ꯆꯧꯕ꯭ꯔꯤ ꯊꯣꯡꯕ ꯂꯣꯏꯔꯦ ꯗꯨꯀꯥꯟꯗ ꯉꯥꯏꯍꯥꯛ ꯁꯤꯟꯅꯔꯝꯕꯅꯦꯕꯀꯣ ꯗꯨꯀꯥꯟꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯂꯩꯌꯦ ꯃꯣꯏ ꯅꯦꯅꯦ ꯄꯥꯛꯄꯤꯁꯨ ꯂꯩ ꯅꯦꯅꯦ ꯔꯣꯁꯅꯤꯁꯨ ꯂꯩ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯏꯕ ꯑꯉꯥꯡꯁꯤꯡꯗꯣꯀꯣ ꯃꯣꯏꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯦ ꯑꯉꯥꯡꯁꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯦꯔꯨꯝ ꯍꯥꯞꯄꯒ ꯆꯥꯛ ꯐꯖꯅ ꯉꯧꯔꯒ ꯆꯥꯔꯛꯀꯦ ꯃꯣꯔꯣꯛ ꯈꯔ ꯁꯥꯇꯛ ꯇꯧꯔꯒꯀꯣ ꯑꯍꯥꯟꯕꯗ ꯇꯤꯜꯍꯧꯁꯦ ꯐꯖꯅ ꯉꯧꯔꯦ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯍꯥꯞꯆꯜꯂꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯦ ꯃꯔꯩ ꯃꯨꯟꯅ ꯈꯔ ꯃꯨꯜꯂꯛꯑꯦ ꯍꯥꯏꯕ ꯀꯥꯟꯗꯨꯒ ꯑꯩꯈꯣꯏ ꯉꯁꯥꯏ ꯊꯨꯝꯗꯣ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯑꯗꯨꯒ ꯌꯦꯔꯨꯝ ꯑꯅꯤꯈꯛ ꯊꯨꯒꯥꯏꯖꯕꯅꯦꯕꯀꯣ ꯌꯦꯔꯨꯝ ꯑꯅꯤꯁꯤꯁꯨ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯌꯦꯔꯨꯝꯁꯦ ꯃꯨꯜꯂꯛꯑꯦ ꯍꯥꯏꯕ ꯀꯥꯟꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯆꯥꯛꯇꯣ ꯍꯥꯞꯄꯤꯔꯅꯦꯕꯀꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯁꯟꯗꯥꯁꯤꯗꯤ ꯆꯥꯛ ꯑꯉꯧꯕ ꯌꯥꯝ ꯁꯥꯊꯤꯅ ꯆꯥꯅꯤꯡꯉꯛꯄꯗꯣ ꯑꯗꯨꯏꯗꯨꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯛꯄꯤꯁꯨ ꯂꯥꯛꯏ ꯄꯥꯛꯄꯤꯒ ꯏꯕꯥꯅꯤ ꯆꯥꯃꯤꯟꯅꯔꯛꯀꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯤꯝꯄꯜꯗ ꯉꯧꯕꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯕꯅꯦꯕꯀꯣ ꯑꯩꯗꯤ ꯌꯥꯏꯉꯪ ꯀꯩꯀꯥ ꯍꯥꯞꯆꯟꯕꯗꯣ ꯍꯩꯅꯗꯦꯕꯀꯣ ꯁꯨꯃꯥꯏꯅ ꯁꯤꯝꯄꯜꯁꯤꯅ ꯍꯥꯎꯖꯩꯌꯦ ꯎꯃꯣꯔꯣꯛ ꯍꯥꯞꯄꯒꯦ ꯎꯃꯣꯔꯣꯛ ꯆꯥꯔꯅꯤ ꯁꯤꯁꯦ Masih buat ꯀꯩꯅꯣꯅ cendring ꯅꯍꯥꯟ ꯂꯥꯏ ꯊꯕꯛꯇ ꯂꯥꯛꯄ ꯀꯩꯅꯣꯗꯣ ꯆꯤꯆꯦꯗꯣ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯃꯥꯅ ꯁꯦꯝꯃꯛꯄꯅꯤ ꯎꯃꯣꯔꯣꯛ ꯑꯆꯥꯔ cici kayak punya. ꯅꯪꯅ ꯀꯩ ꯀꯧꯗꯣꯏꯅꯣ Ay kangdi. Ay pangkau udah makau sadi. ꯃꯥꯅ ꯁꯦꯝꯃꯛꯏꯅꯤ ꯗꯕꯥ ꯑꯃ ꯄꯤꯛ ꯊꯜꯂꯦꯕ ꯂꯣꯏꯈꯤꯗꯣꯔꯦ ꯑꯩꯅ ꯆꯥꯃꯟ ꯎꯃꯣꯔꯣꯛꯁꯤꯗꯤ ꯍꯥꯎꯋꯦ ꯃꯥꯏꯁꯦ ꯑꯩꯅꯒ ꯑꯆꯥꯔ ꯇꯧꯔꯒ ꯂꯣꯏꯔꯦ ꯃꯤ ꯀꯞꯇꯣꯏꯅꯤ ꯂꯦꯕꯨ ꯄꯤꯔꯛꯎꯔꯥ ꯂꯦꯕꯨ Ay itu macam mie malu lah. ꯆꯥꯕ ꯌꯥꯡꯕꯤ ꯔꯦꯗꯤ 1 2 3 ꯁ꯭ꯇꯥꯔꯠ Ngon như bên này hỏi. ꯉꯁꯤꯗꯤ ꯑꯩ ꯉꯝꯃꯣꯏ ꯎꯃꯣꯔꯣꯛ ꯆꯥꯒꯦ Itu kan bias. 오melette 먹을 때 벌써 왜 합쳐지면 시래? Nhà bên mình cũng chỉ biết gì đâu. Một sao rồi sao bây giờ? 뭐 그냥 빵을 돼. Nhưng mà bên nữa. 저거 있냐? 하는 거 마신도 자다. mẹ mà khơi còn PJ đi làm sạch tí nó hay vừa sạch tí nè. Nụ xì gì? Cái nào rồi ạ? Dạ Cái quá. anh suy tay quá. Xem mình đi này xem. Cái anh suy tay quá. Mà làm suy làm sạch tí nó mỗi. Khi làm cũng làm được ta. Papi, am ta lau nè. Anh đang xem ta pambi lo lau hay chứ. Rung chela kan thằng bạn. Aduga pambi ni. Aduga lạc bay ada bo oi betar chứ nè. Anh này nama cái này anh đang pambi ra cái ai zoom ta sanau cái hay anh đang mà đúng mấy ông ta pura chắc cái nè. Yam satina phay ba ko yam satina mateng pangbi ai Ngô khi tik đuôi tik đi. tik tik sum na butik tik hai ya ba apa ba Ngâm bagi hai mình. ngam bagi do chak ha chak Nghe là. ai si cha ni ha Nang ngồi tiệc bagi lưỡi á. na ton ma hi ten da sina prestige sing ai man chal Xây đuôi để bôi xả nó căng làm gì á. ngọc sana da no sama nem gyan ta lai ho mama pa na hai be illo adunia pa ba nga ngai da jung gi mateng pang ba mama pa mateng pang ba adung ba ngang do ni pa ba nga ai Anh ngâm nhá. Rồi ba. Anh sao em tập thì mang thì có ôi chắc không hiểu ăn Ngâm mấy cái gì thôi rồi đi làm cứ cả cha về nhanh ngâm. mua mẹ này vẫn lấy tiền cái gì Ôi. Anh một sao ngâm thì nó không cho mua mà sao về xem rồi. mua khi dễ cho ra thôi kìa có em cũng chắc là bằng Đang một cái sạch như vậy như mà trắng. đó là thôi Rồi nó chắc cho mình. Lê đi chơi ta hiểu.
xài hết năm một xe y trái ngày xem. Aina thonganda angang lawba lakbada mapuga mapuga sulae hawdore kayu haida kai mai surprise oi no hai rồi thì này preparation tổng này là hai di preparation tong ne hai dui ne sorry hai di ne sem sa na tala bi tong ne na ne hai dui ne mayam aina khwai dei pam ba pot ama yaw re sigi alu bhujia se ayam pam jei ba ko aduga slice ama yaw re hojiti olang bani na hai mahi tani thakningi se yam chaw re hai mai se di mayam mapuga mapuga su chat khre mayam asi di video fajan namba ngam hawdre ba ko papa gai ga thabak aruba ma taw na leire ba ko magi online dagi isai sakbagi box ama lawni haina ko aduman taw na maga lawmina khotmina na aduman taw leire ado mapuga su han gare mabok na luba chang hapirame aduga mai mamona ngasai chamoga hapirambodo angangi utongna thadabirage silere ichanupa gi utongse silere thadarage ko khumjalage mai basa se ayam ta lawde ba ko đây một trăm phần kupuna te do nangi pechai batal ni mai pesa se ayam talaw di ado mapuga mapoka hek la pakanda luba cham hapamba chani hapamba chamnga hapamba adum ai batal siga adum hapchale ba ko aduga adum lepsin jai ba ko sanali kon gumba leidana ko kiron mo kay gumba ni leideda adum kana ga da pot lei hai bata ai blog se fa se lo shil lage ya dre ngang sina mamam 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 mamam